ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯑꯁꯤ ꯂꯥꯏꯚ ꯐꯣꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯊꯧꯔꯝꯅꯤ ꯉꯁꯤ ꯇꯦꯛꯅꯤꯀꯦꯜ ꯈꯤꯇꯪ ꯑꯁꯣꯏꯕ ꯂꯩꯈꯤꯕꯅ ꯂꯤꯂꯥ ꯊꯦꯡꯊꯕꯗꯒꯤ ꯂꯥꯏꯚ ꯐꯣꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯊꯦꯡꯊꯈ꯭ꯔꯦ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯉꯥꯛꯄꯤꯒꯅꯤ ꯑꯍꯥꯟꯕ ꯀꯣꯂꯔ ꯉꯁꯤ ꯂꯧꯈꯠꯆꯒꯦ ꯑꯍꯥꯟꯕ ꯀꯣꯂꯔꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯤꯡ ꯒꯨꯗ ꯂꯩꯐꯝ ꯏꯚꯤꯅꯤꯡ ꯍꯥꯏꯕꯤꯌꯨ ꯃꯤꯁ ꯑꯩ ꯍꯨꯏꯀꯞꯇꯒꯤ ꯁꯥꯕꯤꯇꯤ ꯂꯥꯏꯇꯣꯟꯖꯝꯅꯦ ꯃꯤꯁ ꯅꯦꯅꯦ ꯁꯥꯕꯤꯇ꯭ꯔꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯀꯔꯝꯕ ꯏꯁꯩ ꯈꯟꯕꯤꯗꯣꯏꯅꯣ ꯍꯥꯏꯕꯤꯌꯨ ꯃꯤꯁ ꯎꯔꯤꯔꯩ ꯃꯥꯙꯕꯤꯒꯤꯔ ꯀꯩꯅꯣ ꯑꯩꯈꯣꯏ ꯂꯥꯏꯁ꯭ꯔꯝꯂꯦꯝꯅ ꯁꯛꯑꯝꯗꯧꯕ ꯃꯥꯜꯂꯦꯕ ꯑꯗꯨꯅ ꯑꯃꯅꯦ ꯆꯥꯛ ꯁꯤꯅ ꯃꯥꯙꯕꯤ ꯐꯤꯂꯝꯒꯤꯅ ꯑꯅꯨꯔꯥꯙꯥ ꯑꯣ ꯄꯣꯠꯋꯥꯜꯅ ꯁꯛꯄꯅꯦ ꯑꯣ ꯉꯁꯥꯏꯒꯤ ꯆꯥꯛꯂꯤꯕ ꯂꯥꯃꯩ ꯍꯥꯏꯕꯗꯣ ꯍꯣꯏ ꯑꯗꯨꯒꯤꯗꯣ ꯑꯝꯇ ꯇꯥꯖꯒꯦ ꯃꯤꯁ ꯑꯗꯨꯒꯗꯤ ꯃꯦꯟꯃꯥꯟ ꯇꯥꯅ ꯈꯪꯗꯦ ꯑꯩꯈꯣꯏ ꯏꯆꯦ ꯑꯃꯅ ꯑꯝꯇ ꯈꯜꯂꯣꯅ ꯍꯥꯏꯕ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯌꯥꯝ ꯇꯥꯕꯅꯦꯕ ꯑꯗꯣ ꯇꯥꯕꯤꯅꯤꯡꯕ ꯈꯤꯇꯪ ꯍꯥꯞꯆꯔꯛꯑꯒꯦ ꯃꯤꯁ ꯍꯥꯞꯄꯤꯌꯨ ꯑꯩꯈꯣꯏ ꯏꯆꯦ ꯅꯨꯡꯁꯤ ꯑꯗꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯃꯤꯟꯅꯕꯅ ꯖꯃꯨꯅꯥ ꯏꯆꯦꯆꯥꯎꯕꯤ ꯑꯗꯒꯤ ꯀꯩꯊꯦꯜ ꯂꯥꯛꯄꯝ ꯀꯕꯣꯛꯂꯩ ꯏꯃꯥ ꯁꯅꯥ ꯑꯁꯥꯔꯥꯅꯤ ꯊꯣꯏꯕꯤ ꯏꯇꯩ ꯌꯥꯏꯁ꯭ꯀꯨꯜꯒꯤ ꯂꯣꯏꯅꯕꯤ ꯏꯆꯦ ꯇꯣꯝꯕꯤ ꯁꯤꯁꯤ ꯈꯛꯇꯪ ꯍꯥꯞꯆꯔꯒꯦ ꯃꯤꯁ ꯊꯥꯒꯠꯆꯔꯤ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯥꯎ ꯃꯌꯥꯝ ꯄꯨꯟꯅ ꯃꯤꯁ ꯇꯥꯃꯤꯟꯅꯁꯤ ꯊꯥꯒꯠꯆꯔꯤ ꯊꯝꯖꯔꯒꯦ ꯃꯥꯙꯕꯤ ꯐꯤꯂꯝꯗꯒꯤ ꯑꯅꯨꯔꯥꯙꯥ ꯄꯣꯠꯋꯥꯜꯅ ꯁꯛꯂꯤꯕ ꯏꯁꯩ ꯗꯣꯛꯇꯔ ꯀꯃꯜꯒꯤ ꯃꯌꯦꯛꯇ ꯁꯒꯣꯜꯁꯦꯝ ꯇꯤꯖꯦꯟꯗ꯭ꯔꯅ ꯁꯩꯔꯥꯡꯂꯤꯕ ꯏꯁꯩꯅꯤ ꯈꯨꯗꯣꯜ ꯇꯝꯖꯒꯦ मथन
Thagachari myam pumnamak toromasila saruk yabiriba tongan ba platform singda midyang tabiriba makatarapa caller amamulaw khajagi. Hello. Hello. Taram nokchari ming laifam haibiu. Singkunogi ima kunjesori Ma konjesori chai sing unabirabro. chai sing unage taunare. Kari mathil no. Masidi hawtida hawai kangtang thonge aduga singjum sora ngam ngore. Ado karam baisai khan bidoino. Punsi nga ikonang segi punsi nga ikonang se na parin sa pada dum da tajiki. Ado kana tamina gani haibiu. Masidi mi kara hapake mi hapti na kangam de. Hotel gi ibesa kangambanggi ini kunjesori debina kangamai se blasini ini ito ini kaina tombi ini memai ina maahanbi degi ma ina ma amu meskaloina na tamina rase Thagachari sei kutol tam jage mayam punna tamina se ngai konang se films degi Numaitem pahari na sagliba Bizenta Kumar Sir magi magda Numaitem pahari masamang na serang libay say Punsingat iko nang say Khangde ko nang say karamba nang gilipun na sena Kulibanone taibang miyoiba hayo Ay ko'y senanggi sana pola Punsingat iko nang say Kabli kanana, kanagi dama, no kanana, karigi dama, arembani hanghandene, si bukunsira, punsi ngase, ha 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 ha. Lali kaidgi kari marangi halli karigi kari wahongi ha asiyatan thongalani sidu punsira Hauzik numidangi pong talit makai takibwa na All India Radio ki Manipuri Pau tamina si Akaswani Imphal Ningthau Khongjam Suni na pau pajari ahanbada maruiba pau Med Department Imphal Center na hairi Imphal West Imphal East Bisnupur Thawbal amadi Kakching jila singda ngasidagi numidumi chupna lechil kungna thagani Rajya sida aingi wangmada inner line permit card paidana leiramba mioyama police na pharaba matungda maramda halankre Pradhan Mantri Narendra Modi na hairi Bharat amasung Kuwait leibak anina tongan malam kayada achetpa mari thamduna lagli Griha Mantri Amit Shah na ngasi Tripura gi damak lupa koti chatruk humphunipa lakh kunthra mapan gi chakhut thaurangi project 30 gi jatra hunkre amasung Pradhan Mantri Narendra Modi na hayeng Nauna thabak khalabasingda appointment letter lising humputra mathoi hena yenthokani
India Meteorological Department Imphal Center na hai Imphal West, Imphal East, Bishnupur, Thawbal amadi Kaching Jila singda ngasidagi numit humni chupna leichil kungna thagani. Haiba numising asigi ayuk anganbada miyamna lambi sathok sasinda henni cheksinaba Med Department gi maikaidagi appeal tawrakli. Maragasida Jenims ki Medical Superintendent Dr. Khumuksam Lokesor Singh na hairi Manipur da ingbagi sang hingalakpana maramoidana maruwaina pikliba angangsing amadi ahal oirba singbu yariba makai ingdana thambiba tangai phade ingsilakpa matamda angangsingda sor homda awaba mayoknabagi laina yamna nagali aduga sahi yamlaba ahal singdana thamogi laina nabagi chang hengathali haukiba numit kharani esta rajyasta ingbagi chang kai hena hingalakpaga mari lainana miyamna cheksina lainabagi matangda Dr. Khumukcham Lokesor Singna Akashbani Imphal ipau kangbuda asumna hai Maruoina angangsingda yamna toina naganbadi thabombi anabagumba lahogumba torakpa adudagi unsadasu kogi chakthekpa khotekpa torakpa ahingbagi amasung mangonda konghambagi laichat aduna maruoina angangsingdadi yam kanna cheksingadawba haurakpa matamda lumhanbiba masa inghanbitaba arumba ising pitakbiba amaromda ahan oiba mising immune sonu matamasidadi aingba matamda lungs ki laina agumba narakpa helakpa makoida heart narakpa adagi masada organ kodimukta failure pa yabai khudam leiba maru oina comorbid leiba misingdi hena cheksingadaba Amaromda ingbagi sang hinjilakpa amadi nong chuba yana lerakpana maram oiraga hojik rajyasta ingbagi sang asi -°C ta lakpa yabagi phibam adu yorokle haina Directorate of Environment and Climate Change ki Director Taurangbam Rajakumar na fongdorakli mangna hai ingbagi sang hinjilakpa amadi leichil ka hen tharakpa asina lau singu gi thabak akaiba pibada natana myoibagi haksang dasu akaiba kaya piri mangna hai Ekoi nong subagi humidity khara wang matamda pithwi leimai pathilpa evaporation sina nong kemga leiba ising manil siga punsil kanda anam kan thokale ta adu ngarang na ekoi gi manipur gi tamang dum sinda tanna phokoi nong ni jwang du ugibaga do humidity jong wang mani ekoi da na magi nong sui tenen sim su leiba aduga leimai da hoibo upanong ban pathilpa ekoi manil siga punsil kanda phok si yam dense na thai hai tare adugi alert se ekoi ngasi hayeng su dum leigi aduga sum ingthar posna hoji se minus ta lakpagi film da lakslakpa tare yamna suddenly pidi amada ekoi nongalamdai de ingba hogakpa nongdawanam ingsilakpa sigi matang sidagi phok changkan thokuna hai tare ekoi da Numit marini sathagadaba sumang lila gi matangda khananainabagi mifam Imphal gi Palace Compound da leba iboyaima sumang lila sanglenda pangthokli ngasi nini chanba nimita fije chaksa aki amau sumang lila gi leitengi matangda janambam kujin sorna aduga sumang lila da phagiroi singi thaudang haibe hiramdana Sangit Natak Academy Award sagrakpam hemantana wangangki tungda aiba manaubi amadi Ranjit Ningthauzana lila gi script writing gi mong amadi technique singi matangda wafum kaya fongtokhi State Kala Academy Imphal na sinba khananenbagi mifamasi tha sigi kunmari da loishingani Kaksing Kairak Damda leiba BSF ki sam kuntaruk suba battalion A Koi station da jawana ma masa matomta maki service rifle na kapsin jaduna leikidraba jawana dugi maming Sunil Kumar Huda kawi sahini putaruk sure mak Haryana gi Road Tajila gi kiloi khuldegi ni National Highway Kuntra Tarit Nifal Jiribam lambi gi nongchuk kharam palye da leiba nung dolan mapada nungkin tharakpadagi lambi sathok sasinda ngahak apan bathokhi aikhogi none paumi na hai Kangpukpi jila gi manung chana leiba mafam asida nung dolan mapada nung kintharakpadagi gari chathok sasinda apan bathokhloraba matungda lambi semliba company ne excavator sizinaduna sengdolaga lambi du hanagum chathok sasin yare tabiriba pawasi Akashwani Imphal dagini Rajya sida ainggi wangmada inner line permit card paidana leramba miyoyama police na pharaba matungda Manipur gi mapanda chalhankre police ki pauna hai Kaksing police station gi manung chana leiba Palel thong wangwa lekaida ILP card paidana aina yadaba mongda miyoy khare leire hab akaknaba pau phangbadagi thibu humbagi thabak sathaki maduda hauji Tengnopal district ki manung chana leiba khudai khulen khulda leiba Assam gi Dhubri jila dagi kadangtanga sambudi khulgi Karimul Islam Kauba miyoy ama ILP card paidana lerambadagi Kurau Popi area gi phagatpangam khe tungda mahak executive magistrate ki mamangda puthoklaba matung Manipur gi wangmada chalhankre K. Gojendro Foundation na sahi khudingi jathaduna lakliba class 10 thagadaba mahiroi singi free coaching course kumsi sahi gi oina su ngasidagi hokre Taramathoi suba Ningthokong Higher Secondary School da chathariba course asi jila asida leiriba mahiroi singna saruk yari amadi
खंग हैरबा ओजा कयाना ताकपी तंबीरी हौदोपुगी थौरमदा वर्क्स मंत्री गोविंदास कोंथौजमना सरुक याखी थौरमदुदा वा ngang श्री गोविंदास ना हाय अदुना अइना हानबदा हाइनिंगबा कई मते नंगना वाना होनरिबदु फंगे हाय तारगदी ओजा व्यवहार तौबा दरकार ताय आइदी इपा इमा से नुसिदब मिसि यादे अदु यादे ने खनरुबदी यादमना योले सोम सारि होते नवेम्बर संगादोइने चीफ मिनिस्टर ने इनॉग्रेट तौनी नखोइना नफा नमा लुना तौद्रगदि आई द लई जसनो आइन सेमिने भाई आई लई जोइने दुदा आइने सेवा तौदोइने हां मिन्नु बलाइने हाइने बाय मा सिंसे को ममा सिंसिगी रेस्पोंसिबिलिटी से सुकी मति क्वांग्रेबा मथंग सहिगी जनवरी 5 फाउबा था मचुना चथगदबा चामा मरफु तरामा थोइसुबा नेशनल रिकॉन्सोलिडेशन मन सही तरेट खुंताकपा निंगसिंग थौरम अखोई अमुखना खुंताक लरोय हाइबा नुंगेबा वारोल गलोइना कसारगी कमंगा अवापलीदा ngasi pangthokre United People's Front Manipur amasung awapali khubam kan baningsing lup ani na pun sinkibani thoramaduda awapali khubam kan baningsing lup ki president UCM ki president UPF ki advisor sing athoba sing gi lilam thiba lup ki president All Assam United Student Union ki president Manipur Youth Forum Assam ki president leng on the be path protection amasung preservation committee ki president amadi thawai medial gi convener su saruk yakhe Assam Rifle na sinduna Tamenglong da numit tarung ni chupna chatharakpa Winter Camp ngasi lusin kre thorombaduda mahiroi sing khunja sing amadi official kayana saruk yaki camp asigi manungda naha sing da yoga uthaba madi sana khonabada singwa thauram sing pangthokki CRPF ki marfu taruk suba battalion na ngasi Kangpopi jila gi Kesanam khulda yumkup nabati namadi ising pipe sing yenthokre CRPF na thokpa chirolaman hai civic action program gi manung chana Manipur amadi Nagaland sector CRPF ki IG amadi battalion asigi commandant gi makhada Kesena mamasung ti laijing khulgi kunja sing da haidwa polam sing asi yenthoki bani thoromadigi tungda khul sing asigi kunja sing amadi naha sing asu mipam pangthok tuna sakut thorangi matang da wafam kaya khanaki Akaswani Imphal dagi pau tabiri Pradhanmantri Narendra Modi na hairi Bharat amasung Kuwait lebak anina tongan belam kaya da achet pamari thamduna lakli Kuwait best toba news agency amag unodwada wari sanaraduna siri Modi na hai lebak ani asina lalol itik energy amadi investment da apaba mari thamli mang na hai lalol itik asina lebak ani asigi khwaidigi marueba lamma ma oiri Pradhan Mantri na hai energy partnership asina lebak ani gi lalol itik ki lamda top maguna ma hengat halagani technology haksel pharmaceutical innovation digital amasung textile gi lamda su tengbang pinaragani Pradhanmantri Narendra Modi da Kuwait Sarkar na piba khwaidigi wangba award Order of Mubarak Al Kabir mingthol pikre Sri Modi numit ini gi khongchata Kuwait ta chakhibani mapal thoro mantraloi na hai Pradhanmantri Narendra Modi da lebak amana ikai khumnabagi mingthol pirak panda ki asina kulak shubani mantraloi na hai mana asi lebak asina tongan ba lebak singi makok thongba miyoi sing America gi oina Rashtrapati Bill Clinton amasi George Bush amasung United Kingdom gi oina Prince Charles ta pikre Gृहमंत्री अमित शाह न ngasi Tripura gi damak lupa koti chatuk humphunipan lakh 38 gi chakhut thorang gi project 13 gi jatra hunkre Dhalai jila gi Musrai parada pangthokpa miyam gi mitin amada siri Shaha na hai mamang da palamba communist sarkar na brujati singi khunda leita na wafam sing na thaidun thamlam ki mang na hai lisingani tarani pande BJP na sarkar parak padagi brujatu gi Miyoi lising ni phu hena khunda leita na basilaki bani mang na hai raija sigi tongan majila sing da bru sing na leina lupa koti sama panchang na khunda leita na basemgot ki bani Sri Shaha na hai bru jati singi asina thakna ba apaba ising mai masing haksel gi khutong chaba sing phanglamdi adubu hojikti makhoi haiba khutong chaba sing asi sarkar na phanghalle Pradhanmantri Narendra Modi na nauna thabak khalaba sing da appointment letter lising humbutra mathoi hena video conferencing gi khuthang da hayeng gen thoklagani Pradhanmantri na tharomasiga mari lenyana wafam kaya su phongdokani Rozgar Mela asi lebak asigi tongan ba mafam ni phu manga da pangthokani recruitment sing asi kendra sarkar gi ministry amasung bibag sing gi makha da paikhatpani Rozgar Mela asi lebak asigi naha kaya da thabak phangnabagi khutong chaba pigani haina Pradhanmantri na thajaba pikibadi khongthang amoina paikhalakpani masina naha sing da lebak asibu hena mapangal kalhanduna masa mathanta maromdom lepchaba ngamhalagani National Consumer Tiga Mari Renana Consumer Affairs Bibag na lagi bale pa ko numita Zago Grahak Zago App
Zagriti app amasung Jagriti dashboard hokdoklagani app sing asina Central Consumer Protection Authority CCPA na niyom niti naidana thabak thoram singda sumuto lokhotpada achauba thokdang oiragani Jago grahak Jago app asina consumer singi online gi thabak thoram singda Universal Resource Link URLS ki e-commerce ki pausing phongda ngamlagani masina URL sing kudong thiba amasung chekshil thorang pakhatpagi tangai phadaba leibra habadusu khangalagani Hauzik Waikom Chitradani degi sanabagi pau. Kunmapal Suba Senior Women National Football Championship for Rasmata Jizavai Trophy da Kunnithoi Rak Suba Suna Champion Oikraba Manipurga Orisha hayang final sanaragani match asi Chhattisgarh gi Narai ngakpigani Narayanapurda leiba Ramkrishna Mission Ashram ground da sanagani panbayabadi ngarang sanakiba ahanba semi final match ta Manipurna Nongchup Bengal bu Panjal ahum sinoda thoikibani amaronda Humputara Nipal Suba Santos Trophy ki ngarang sanakiba group B match amada Manipur amasung Nongchup Bengal Panjal amatta chanadana draw chatkre Manipur gi mathangi match hayang nongthilpung ani makhaida yumbu oiriba Telangana ga sanagani Lamlong Thongkhong da leiba artificial turf ground da pangthokliba Mari Shuba Master Dr Moirangthem Manauton Singh and M Chandrasakhi Debi Memorial Football Championship Lisingani Kunmari gi ngasi sanakiba match ta Sunday FC na MLBF pu Panjal ani amada thoikre atopa match amada BSAI na FLAM bu Panjal ahum sinoda thoikre DSA Kakching na sinduna ani shuba youth league ki ngasi sanakiba match ta YWU Kakching na SAO Kakching bu Panjal ani amada thoikre Mapal Suba MNCA Plate Tournament Lisingani Kunmari Kunmanga gi ngasi Lairemjam Public Ground da sanakiba match ta KSDO Kyamgaina SDC Laifam Kunoburan Chama Kunthra da thoikre tournament asigi Public Ground Khangabok Part 3 da sanakiba match amada NAPSA Kha Imphal bu YWC Patsoi bu Ran Yangkhaini thoi da thoikre Mari Suba MNCA Super Plate Tournament Lisingani Kunmari Kunmanga gi ngasi Moijing Public Ground Thobal da sanakiba match ta WYC Thobal Wangkhem na TCMDC Thongju Buran Nifu da thoikre tournament asigi Model Higher Secondary amadi Oriental College Ground da sanakiba match amada Force Ketrigaw na Rule Maitram go wicket ani da thoiki Maharashtra gi Nagpur da pangthokadaba Humpumapal Suba Junior National Ball Badminton Championship for Boys and Girls ta saruk yagadaba sanaroi sing Mari Lainaba Institution Club amadi unit singna Trial Cup selection gi dama akampata laiba Nalit Basketball Stadium da thasi kunmari dagi kuntaret fawda laknaba khanghalli Punsiyai Badminton Training Center na sinduna badminton gi coaching hauragani akupa marol training center as dagi khanglaba yagani hairi suni Hauzik Aroibada Maroiba Pau Amok Med Department Infal Center na hairi Infal West, Infal East, Bisnupur, Thoubal amadi Kakching Jila singda ngasidagi numit humni chupna leichil kungna thagani Rajasida aingi wangmada inner line permit card paidana leiramba mioi ama police na pharaba matungda maramda halankre Pradhan Mantri Narendra Modi na hairi Bharat amasung Kuwait lebak anina tongan ba lam kayada achetpa mari thamduna lakli Gृहमंत्री अमित शाह न ngasi Tripura gi damak lupa koti satruk humpunipan lakh kunthamapan gi sakut thorang gi project 12 gi jatra hunkre amasung Pradhan Mantri Narendra Modi na hayeng nongna thabak khalaba singda appointment letter lising humbutra mathoi hena yenthokani pauloi jare khangde ko nang the Kalak nyori jatidama khadna chainari hinbagitama sanabani anganguna sanabani anganguna sibu kuntira kunsi ngati konante khangse karamba nangili punna seda kulli banone taibang mioiba hayo ai khoi se nangi sana pola punsi ngati ko nanghe
खंबे को नंगे नासी को नंगे थागचरी मैम पुमनमक थौरमसे सरुक याबिरिबा वाहेंग बमिमा सुबिता नेने समजे साबम शांति जोया बुंसंगा कुमंजन ने हेलेन मोइरांग खुनौदगी डायना क्वाइस बोनियम तराम नोचरी चिरानी मणिपुर सर बीरेंद्र ngasepam taram nokchari delighted इचे पूर्णिमा से ओइनाम तराम नोचरी इमा कुंजेश्वरी थौरमसे सरुक याबिरिबा संगीता थोंग्रा ताबम संगीता तराम नोचरी जेबसु ibung hendi laishram nene helen yung khaibam amuka na sutaram nokchari ibung jiten 1 to 3 ina masana bamala duga kharam robindro sarbu sutaram nokchari pumna magbu makhatar pa kolar mong lokachigi hello taram nokchari ming laifam haibiu tawjaraiba aise nambol phojing chining dagi hawoi ba mi bo tawba sari bo tawba taram nokchari kari mathel chabirage o covid thamset man mi do ona thonge do tharomasi saru yabirakpa karamba isai khandoino wai khu film dagi shoot ida ninthi jadi nang se agi kanano hadiba ise do amta khanje ado isai se kana kana tamina gadoino diamond tv yengbi diba wahong de dio tabi diba khutme de dio da tabi diba la ta lai bi diba mayam pulamna tamina dage thagachari isai kudol tamjage mayam puna tamina se kusem none uhaliba aigi mita sukke keda ningthi javi nangse aigi kanano sukke keda ningthi javi nangse aigi kanano uriba michina tami kayada fajai ko nangse kayada ningthi jai nangse haliba wakhal sina hairi khoirang jai nung si jai nang se sukke keda ningthi jabi nang se aigi kanano sukke keda ningthi jabi nang se aigi kanano tai bangli sing thing nei oi de ude manava nanga yeng luriba mitki na pal mangki nangi na famda pumba mai thong masing khangda ure laite pokte nangumba masa yeng le roi ngam de nangbu sukke keda ningthi jabi nang se aigi kanano
ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯊꯪ ꯃꯊꯪ ꯏꯁꯩ ꯇꯥꯕꯤꯈ꯭ꯔꯦ ꯏꯁꯩ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯃꯨꯛꯇ ꯁꯛꯇ꯭ꯔꯤꯕ ꯏꯁꯩꯅꯤ ꯃꯊꯪ ꯃꯊꯪ ꯃꯌꯥꯝ ꯑꯃꯁꯨ ꯁꯛꯈ꯭ꯔꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯛꯄꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯑꯅꯧꯕ ꯑꯃꯃꯨꯛ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯉꯁꯤꯗꯤ ꯑꯗꯨꯒ ꯂꯥꯏꯞꯇ ꯂꯩꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯏꯁꯩꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯁꯛꯆꯕ ꯑꯃꯨꯛꯇ ꯁꯛꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯥꯒꯠꯄꯤꯔꯛꯄ ꯏꯁꯩ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯏꯕꯦꯝꯃ ꯒꯨꯔꯨꯃꯌꯨꯝ ꯊꯥꯒꯠꯆꯔꯤ ꯅꯧꯅ ꯂꯦꯡꯁꯤꯟꯕꯤꯔꯛꯂꯤꯕ ꯑꯕꯦ ꯀꯕꯤꯇꯥ ꯗꯥꯏꯃꯟ ꯇꯤꯚꯤ ꯅꯦꯅꯦ ꯁꯥꯕꯤꯇ꯭ꯔꯤ ꯂꯥꯏꯇꯣꯟꯖꯝ ꯑꯦꯝ ꯅꯤꯇ꯭ꯌꯥꯏ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯗꯥꯏꯅꯥ ꯅꯣꯡꯃꯩ ꯀꯥꯞꯄꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯁꯥꯔ ꯕꯤꯔꯦꯟꯗ꯭ꯔ ꯉꯥꯁꯦꯄꯝ
Konjengbam Jinglen Jalalita Yangkom Makunjisuri Evung Ningtem Safam Taram Nokchari Pumnamakpu Makatarak Pagolar Malokachagi Hello Hello. Taram Nokchari Minglay from Highview. Pogly Nung Tendegi name Miss BM Zakaway. Chai Sing on a bit of bro. Unazari Miss Karimatel Zabiragi. Hangama Tonge, Yung Saxing Zoom the Sure, Tweeding a mother Sure, a day a quite see a hangina, not Tonge. The Inau Pigina, Zawai Tong. Matinyam Zare. Ado Garamba say can be doino. Sibita Kelagi, Imagi didn't Sibita Kela in a Sapodomis at the Tazan. Rome Samadi Barkin and the Suri and you put a sadly by Saini. Rosen Rohing Zagi make the Sessikana Tamina Gadoino Highview. I saw Sinina Jingi, San Krahazera came. Highview. I saw Nupi Bebe, Dagi Loya, Dagi Poiton, Dagi I Sigi, Masanu Pisandan, Sankonbi, the Inanu Pigi, Masanu Pinaro, Dagi I Inanupa Usi, Dagi Inanupa Damba, Sanupi Alakshmi, Sanupi Hambi, sing I got them. Miss Hoy, my am got them down. Miss Key say that I'm tanning. Miss Nasaka say no in tanning. Tagajari say could all them zarage. May am when a taminasi. Thank you. Welcome. Noi baba se so yam langdra. Wanglen mi kup khudingda ngairi babana ichabu chauba
सारे फरक पा Hello, punsigi shinta panglero. Takachari, Mayam Pumnamak, Taromasida Sarukya Biriba, Nona Lengsin Birakliba, Tungan platforms in the Midang Tabiriba Tabiriba Pumnamak, Sir Robin Maite Komuzam Taram no Chari Ras Kumar, Kumar Jitlai Shrum Kuman, Taram no Chari Pabong Jenta Kumar, Taram no Chari, Yosna Tombi, Taram no Chari, Ichisopriya Kangembam, Inama Malala Shrum Busu Taram no Chari, Madam Rina Hidam, MRT focus taram nok chari Chanchan Kumari ise Sobita Noroi Bambusu taram nok chari Thonozum Arun thank you Konjengbam Chinglen Makatarakba Kolarama Mugloko chagi Nebidita Busu taram nok chari Hello Miss, good evening. Good evening taram nok chari Ming Lai from Highview Miss ay kuray na Nebidita. Chai sing una bira bro. Miss Sare. Sare. Kari matil chabiragi. Si dok. Oh, mayroon thong mga sinjong ka sar. Karam bay say can be do no. Miss Ranbi thong nagi album song miray bileta wata jagi. Kana tabi na gani. Miss mi ini kata dedicate taw jagi. Hay bi. Rosni moiranga liklay ga moini na dedicate taw jagi aduga. Live chat lay yung mayang tagi wahong radio tongan ba platform yang tabi ri puna makata jage Kudol tam jage yam puna tamina si. Thank you miss. Welcome. Tamoy de nung siba kang halaga Mirai vire nang na aibu Tamoy de jaina kang hala Ramle nang na aibu Tajab pumbusu manghalaga Ngamdre na ngasi Hemjin ba Kaira batamu se aigi Ngamdre na ngasi Di hemjin ba Wara batamu
ꯈꯣꯏꯖꯔꯨꯕ ꯅꯪꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯑꯔꯦꯝꯕꯗ ꯇꯥꯍꯧꯔꯦ ꯉꯁꯤꯗꯤ ꯄꯦꯟꯖꯈꯤꯕ ꯅꯪꯒꯤ ꯃꯤꯅꯧꯁꯨ ꯃꯁꯤꯡ ꯈꯪꯗ ꯀꯥꯏꯍꯧꯔꯦ ꯉꯁꯤꯗꯤ ꯃꯁꯤꯃꯗꯤ ꯈꯪꯕꯤꯌꯨ ꯅꯪꯅ ꯊꯃꯣꯏꯁꯦ ꯅꯤꯡꯉꯝꯅ ꯀꯞꯂꯤꯕꯅꯤ ꯈꯪꯕꯤꯌꯨ ꯅꯪꯅ ꯊꯃꯣꯏꯁꯦ ꯅꯤꯡꯉꯝꯅ ꯀꯞꯂꯤꯕꯅꯤ ꯅꯣꯛꯄ ꯍꯩꯇ꯭ꯔꯕ ꯊꯃꯣꯏꯁꯤꯅ ꯅꯪꯇ ꯁꯣꯟꯗꯨꯅ ꯂꯩꯍꯧꯔꯦ ꯅꯣꯛꯄ ꯍꯩꯇ꯭ꯔꯕ ꯊꯃꯣꯏꯁꯤꯅ ꯅꯪꯇ ꯁꯣꯟꯗꯨꯅ ꯂꯩꯍꯧꯔꯦ ꯀꯥꯎꯕ ꯉꯝꯗ꯭ꯔꯕ ꯋꯥꯔꯤꯅ ꯄꯨꯟꯁꯤꯕꯨ ꯀꯧꯕ ꯉꯝꯗ꯭ꯔꯕ ꯋꯥꯔꯤꯅ ꯅꯨꯡꯁꯤꯕꯨ ꯂꯃꯅꯍꯜꯂꯦ ꯃꯁꯤꯃꯗꯤ ꯀꯥꯎꯈꯤꯅꯨ ꯅꯪꯅ ꯂꯥꯟꯈꯤꯗꯦꯀꯣ ꯑꯩꯅꯗꯤ ꯅꯐꯝꯗ ꯀꯥꯎꯈꯤꯅꯨ ꯅꯪꯅ ꯂꯥꯟꯈꯤꯗꯦꯀꯣ ꯑꯩꯅꯗꯤ ꯅꯐꯝꯗ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯏꯞꯇ ꯂꯩꯕꯤꯔꯤꯕ ꯃꯈꯥ ꯇꯥꯔꯛꯄ ꯀꯣꯂꯔ ꯑꯃꯃꯨꯛ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ Hello, good evening, Miss. ꯒꯨꯗ ꯏꯚꯤꯅꯤꯡ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ Rishi Kuman Tawal Kitralika Dini, Miss. ꯁꯥꯔ ꯁꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯀꯔꯝꯕ ꯏꯁꯩ ꯈꯟꯕꯤꯗꯣꯏꯅꯣ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯖꯥ ꯆꯥꯛꯊꯦꯛꯄꯤꯅꯕꯅ ꯁꯛꯄꯤꯔꯝꯕ ꯉꯁꯤ ꯂꯣꯛꯇꯥꯛ ꯈꯣꯡꯕꯥꯟꯅꯨꯡꯁꯤꯗ ꯏꯅꯧ ꯅꯧꯔꯤ ꯄꯨꯛꯅꯤꯡꯁꯦ ꯍꯥꯏꯅ ꯁꯩꯍꯧꯕ ꯏꯁꯩ ꯁꯤꯒꯤ ꯏꯁꯩꯁꯦ ꯇꯥꯖꯒꯤ ꯃꯤꯁ ꯀꯅꯥ ꯀꯅꯥ ꯇꯥꯃꯤꯟꯅꯒꯅꯤ ꯍꯥꯏꯕꯤꯌꯨ ꯀꯛꯆꯤꯡꯗꯒꯤ ꯏꯆꯦ ꯏꯕꯦꯝꯆꯥ ꯌꯦꯡꯈꯣꯝ ꯅꯤꯡꯊꯧꯖꯝ ꯍꯥꯏꯒꯗꯕ ꯆꯦ ꯂꯂꯤꯇꯥ ꯌꯦꯡꯈꯣꯝ ꯍꯥꯏꯒꯗꯕ ꯑꯗꯨꯒ ꯊꯧꯕꯥꯜ ꯋꯥꯡꯃ ꯇꯥꯕꯗꯒꯤ ꯍꯤꯟꯗꯤ ꯂꯥꯏꯁ꯭ꯔꯝ ꯄꯤꯁꯨꯝꯗꯒꯤ ꯏꯌꯥꯝꯕꯗꯣꯕ ꯈꯨꯔꯥꯏꯖꯝ ꯑꯗꯨꯒ ꯃꯃꯥ ꯕꯤꯃꯣꯂꯥ ꯀꯣꯟꯁꯝ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯂꯦꯠꯐꯣꯝ ꯅꯤꯄꯥꯟꯗ ꯁꯟꯗꯣꯛꯏꯁꯤꯗ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯥꯏꯞ ꯆꯥꯠꯇ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯑꯗ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯕꯨ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯟꯅ ꯑꯗꯨꯝ ꯇꯥꯃꯤꯟꯅꯖꯔꯒꯦ ꯃꯤꯁ ꯊꯥꯒꯠꯆꯔꯤ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ngasi loktak khomban sida inau nauri aigi pukning se ithak hauri ipom kari aigi wakhal aigi pukning aigi wakhal aigi pukning ngasi loktak khomban sida inau nauri aigi pukning se ithak hauri ipom kari aigi wakhal aigi pukning aigi wakhal ngasi loktak khomban sida lamunare lamanare ngasi loktak khomban sida lamunare lamanare aigi wakhal aigi pukning aigi
puming ngasi loktak khomban sida inong nauri aigi pupning se ithak hori ipum kari aigi wakhal aigi pupning aigi wakhal aigi pupning kumangi kambara nanggu kumangi kambara nanggu purin bagi mapari kamnugi maupa kamba purin bagi mapari kamnugi maupa kamba kadui masungi surabu kairi sakiba kadui masungi surabu kairi sakiba ngồi đang đi khối khi đã nắng ngồi đang đi khối khi đã nắng nhưng không buồn như thả đôi xin thu bagi mầm lôi nhưng không buồn như thả đôi xin thu bagi mầm lôi lam jam sung langi kabo loi da kumbi lam jam sung langi kabo loi da kumbi moirang koibi naki kuman kambanati nungshi masung langi opa mugi na sung langi yai thawai thabadi ngamgani ngamgani yai thawai thabadi ngamgani 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 ngasi loktak khomban sida inong nauri aigi pupning se ithak hori ipum kari aigi wakhal aigi pupning aigi wakhal aigi pupning ngasi lokta khomban sida lamunare lamanare ngasi lokta khomban sida lamunare lamanare aigi wakhal aigi puming aigi wakhal aigi puming ngasi loktak khomban sida inong nauri aigi pupning se ithak hori ipum kari aigi wakhal aigi pupning aigi wakhal aigi pupning aigi wakhal aigi pupning aigi wakhal aigi pupning ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯕ ꯏꯁꯩ ꯇꯥꯕ ꯐꯪꯉꯤ ꯃꯌꯥꯝꯅ ꯈꯟꯕꯤꯔꯛꯇꯨꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯕ ꯏꯗꯤ ꯈꯨꯃꯟ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯏꯕꯨꯡ ꯁꯒꯥꯛꯄ ꯃꯟꯖꯟ ꯃꯦꯗꯥꯝ ꯔꯣꯅꯤ ꯅꯤꯉꯣꯝꯕꯝ ꯅꯨꯡꯁꯤ ꯃꯤꯅꯣꯛꯇꯨ ꯅꯣꯛꯂꯨꯅꯨ ꯀꯅꯥꯗ ꯇꯧꯕꯗꯣ ꯑꯃꯨꯛꯇ ꯁꯛꯄꯤꯌꯣ ꯃꯦꯗꯥꯝ ꯑꯩ ꯇꯣꯏꯅ ꯑꯗꯨꯝ ꯁꯛꯆꯕ ꯏꯁꯩ ꯌꯦꯡꯖꯒꯦ ꯊꯪꯖꯝ ꯉꯣꯉꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯏꯃꯥ ꯉꯥꯡꯕꯤ ꯇꯣꯟꯗꯣꯡ ꯊꯣꯡꯕꯝꯕꯨꯁꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯀꯣꯟꯊꯧꯖꯝ ꯃꯂꯥ ꯃꯦꯗꯥꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯇꯣꯝꯕꯤ ꯃꯩꯁꯅꯥꯝ ꯑꯔꯣꯏꯕ ꯀꯣꯂꯔ ꯑꯣꯏꯖꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯌꯥꯏꯔꯤꯄꯣꯛꯇꯒꯤ ꯆꯤꯔꯝꯂꯥꯅꯦ ꯀꯔꯝꯕ ꯏꯁꯩ ꯈꯟꯕꯤꯗꯣꯏꯅꯣ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯂꯛꯀꯅꯨꯗꯣ ꯈꯟꯖꯒꯤꯅꯤ ꯂꯣꯟꯅ 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 ꯌꯦꯡꯂꯛꯀꯅꯨ ꯇꯧꯕ ꯏꯁꯩꯗꯨꯔꯥ ꯍꯣꯏꯅꯦ ꯑꯗꯣ ꯃꯦꯗꯥꯝꯅ ꯈꯜꯂꯤꯁꯦ ꯑꯥ ꯀꯅꯥꯅ ꯈꯜꯂꯣꯅ ꯈꯜꯂꯤꯅꯣ ꯏꯆꯥ ꯅꯨꯄꯥꯅ ꯏꯆꯥ ꯅꯨꯄꯥꯅ ꯏꯆꯥ ꯅꯨꯄꯥꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯒꯦ ꯏꯆꯥ ꯅꯨꯄꯥꯒꯤ ꯃꯃꯤꯡ ꯇꯣꯝꯐꯤꯟ
ꯑꯗꯒꯤ ꯏꯆꯥꯅꯨꯄꯤ ꯑꯟꯖꯨ ꯑꯗꯒꯤ ꯏꯆꯥꯅꯨꯄꯥ ꯑꯌꯣꯖꯤꯠ ꯑꯗꯒꯤ ꯅꯟꯗꯖꯤꯠ ꯁ꯭ꯇꯦꯂꯤꯟ ꯙꯦꯅꯨ ꯁꯤꯈꯩꯁꯦ ꯑꯗꯨꯝ ꯆꯥꯃꯤꯟꯅꯔꯅꯤ ꯊꯥꯒꯠꯆꯔꯤ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯊꯝꯖꯔꯦ ꯅꯪꯒꯤ ꯁꯛꯇꯝ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯂꯛꯀꯅꯨ ꯍꯨꯔꯥꯟ ꯍꯨꯔꯥꯟ ꯅꯣꯛꯂꯛꯀꯅꯨ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯂꯛꯀꯅꯨ ꯍꯨꯔꯥꯟ ꯍꯨꯔꯥꯟ ꯅꯣꯛꯂꯛꯀꯅꯨ ꯃꯔꯧ ꯂꯩꯕꯤ ꯃꯤꯠꯆꯤꯗꯨꯅ ꯇꯣꯏꯅ ꯇꯣꯏꯅ ꯌꯦꯡꯂꯛꯀꯅꯨ ꯊꯧꯔ ꯅꯪꯒꯤ ꯃꯤꯅꯣꯛꯇꯨꯅ ꯍꯨꯔꯥꯟ ꯍꯨꯔꯥꯟ ꯅꯣꯛꯂꯛꯀꯅꯨ ꯑꯩꯒꯤ ꯊꯃꯣꯏ ꯃꯩ ꯆꯠꯂꯦ ꯑꯩꯒꯤ ꯊꯃꯣꯏ ꯃꯍꯤ ꯆꯦꯜꯂꯦ ꯑꯩꯒꯤ ꯊꯃꯣꯏ ꯃꯩ ꯆꯠꯂꯦ ꯑꯩꯒꯤ ꯊꯃꯣꯏ ꯃꯍꯤ ꯆꯦꯜꯂꯦ ꯑꯆꯤꯛꯄ ꯃꯐꯝ ꯂꯩꯇꯔꯦ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯅꯤꯜꯂꯦ ꯐꯖꯕ ꯍꯥꯏꯕ ꯈꯨꯗꯤꯡ ꯅꯪꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ ꯉꯥꯎ ꯉꯥꯎꯖꯕ ꯑꯩꯁꯦ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯦ ꯅꯪꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯅꯪꯅ ꯅꯣꯛꯂꯛꯄ ꯃꯤꯀꯨꯞꯇꯒꯤ ꯑꯆꯤꯛꯄ ꯃꯐꯝ ꯂꯩꯇꯔꯦ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯅꯤꯜꯂꯦ ꯐꯖꯕ ꯍꯥꯏꯕ ꯈꯨꯗꯤꯡ ꯅꯪꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ ꯉꯥꯎ ꯉꯥꯎꯖꯕ ꯑꯩꯁꯦ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯦ ꯅꯪꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯅꯪꯅ ꯅꯣꯛꯂꯛꯄ ꯃꯤꯀꯨꯞꯇꯒꯤ ꯑꯩꯒꯤ ꯊꯃꯣꯏ ꯃꯩ ꯆꯠꯂꯦ ꯑꯩꯒꯤ ꯊꯃꯣꯏ ꯃꯍꯤ ꯆꯦꯜꯂꯦ ꯑꯩꯒꯤ ꯊꯃꯣꯏ ꯃꯩ ꯆꯠꯂꯦ ꯑꯩꯒꯤ ꯊꯃꯣꯏ ꯃꯍꯤ ꯆꯦꯜꯂꯦ ꯁꯦꯜꯐꯤ ꯀꯥꯞꯄ ꯈꯨꯗꯤꯡ ꯅꯪꯒꯤ ꯁꯛꯇꯝ ꯎꯔꯦ ꯍꯥꯡꯂ ꯊꯃꯣꯏ ꯑꯇꯤꯌꯥꯗ ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯎꯔꯦ ꯎꯔꯨꯕ ꯈꯨꯗꯤꯡ ꯅꯨꯡꯁꯤꯕꯤ ꯅꯪ ꯋꯥꯂꯨꯔꯦ ꯅꯪꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯅꯪꯒ ꯊꯦꯡꯅꯔꯨ ꯃꯤꯀꯨꯞꯇꯒꯤ ꯁꯦꯜꯐꯤ ꯀꯥꯞꯄ ꯈꯨꯗꯤꯡ ꯅꯪꯒꯤ ꯁꯛꯇꯝ ꯎꯔꯦ ꯍꯥꯡꯂ ꯊꯃꯣꯏ ꯑꯇꯤꯌꯥꯗ ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯎꯔꯦ ꯎꯔꯨꯕ ꯈꯨꯗꯤꯡ ꯅꯨꯡꯁꯤꯕꯤ ꯅꯪ ꯋꯥꯂꯨꯔꯦ ꯅꯪꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯅꯪꯅ ꯅꯣꯛꯂꯛꯄ ꯃꯤꯀꯨꯞꯇꯒꯤ ꯑꯩꯒꯤ ꯊꯃꯣꯏ ꯃꯩ ꯆꯠꯂꯦ ꯑꯩꯒꯤ ꯊꯃꯣꯏ ꯃꯍꯤ ꯆꯦꯜꯂꯦ ꯑꯩꯒꯤ ꯊꯃꯣꯏ ꯃꯩ ꯆꯠꯂꯦ ꯑꯩꯒꯤ ꯊꯃꯣꯏ ꯃꯍꯤ ꯆꯦꯜꯂꯦ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯂꯛꯀꯅꯨ huran huran noklakanu lona lona yenglakanu huran huran noklakanu marau lai bimichi duna toina toina yenglakanu thawra nangi minokuna huran huran noklakanu aigi thamoi mai chatle aigi thamoi mai chele 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 Thagachari isai ma kadol tamjage loisilakpada isai sangbirakpa rosni moirang taram nokchari bungsa pamanjanas isai ma kadol tambinene waikhom thoibi waikhom inau moitei isai faje haibirakpa thagachari luf taram nokchari rosni moirang thodam asalata gaitri engkhom taram nokchari tum sanathoi leima chandrokhong dagi medam basu taram nokchari Ranbir Wangkhem phone number da khubi se tekle
ꯆꯂꯨꯡꯐꯝ ꯁꯥꯛꯐꯝ ꯂꯩꯀꯥꯏꯗꯒꯤ ꯑꯗꯨꯝ ꯅꯝꯕꯤꯌꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯗꯨꯝ ꯐꯪꯒꯅꯤ ꯍꯥꯏꯇꯥꯔꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯣꯠꯅꯕꯕꯨ ꯂꯦꯞꯇ꯭ꯔꯗꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯃ ꯎꯕꯤꯔꯝꯃꯣꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯕꯥꯛ ꯇꯧꯕꯗ ꯀꯨꯠꯂ ꯂꯩꯔꯝꯕꯗꯣ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯑꯔꯣꯏꯕꯗ ꯏꯁꯩ ꯑꯃ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯗꯣ ꯌꯦꯡꯂꯨꯅꯨ ꯀꯅꯥꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ nungshi mityendo yinglunu kanada nungshi minuto nuklunu kanada manglantay banganida nang sige oizage manglantay banganida nang sige oizage pakang pumbang auhan ngi khannu idomatang auzage sum nungshi mityendo yinglunu kanada nungshi minuto nuklunu kanada ngamjade namhen mathamoy se thimjaba aina thimjaba thabalgi ipomna ngaujaba thamamba ahinda wajaba aigi itau se nangna yengmada mikumata lepalaitana nangmukhanduna leire sum nungshi mityendo yinglunu kanada nungshi minuto nuklunu kanada Dol thakdagi malimna tarakma nungligna hingjari thawai panma nungshi mirikta kikpada uchari thamoy meita nungsirikna leptana kikpiyo aingona sum nungshi mityendo yinglunu kanada nungshi minuto nuklunu kanada manglantay banganida nang sige oizage manglantay banganida nang sige oizage mingol pumbang auhan ngi khannu idomatang auzage sum nungshi mityendo yinglunu kanada nungshi minuto nuklunu kanada ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯁꯩ ꯃꯇꯦꯛ ꯑꯃꯒ ꯈꯨꯗꯣꯜ ꯇꯝꯒꯦ ꯁꯤꯒꯤ ꯏꯁꯩꯁꯤ ꯅꯠꯇꯕ
isai se thijabani aduga ngasi gi laibiri ba pomna makpusu taram nokjari Ngakdang isai thizaki ge isai matem dang godol damongge sai se matek samtang kudol tamjarage mayamda aduga ngasigi lengsin biriba thoromasibu mapung phan biriba pomna makbu thagatpa pongdokchari makha tarakpada inspector tayagi chani ga kunga manga suba hanjan by episode mayam puna next page ta muk thengna mina sipomna makpu nirmala thangjam na muka hanna khurumjari Malom Tulhel Makha School asida pre-nursery dagina class 9 phawbugi admission hangdokchari adom adongi piklibi cha sing pre-nursery dagina class 9 phawbugi Malom Tulhel Makha da leriba Brilliance School asida ngasi mok ming chansinbiu School asigi oina tonga ba khudong chaba kaya marumsu mahiro singidama thamjari amuktang school award da lakpiduna tanabiu angang singi sana khonabagi mafam ningthijana leiraba matamga chunaraba curriculum da experience leiraba oja kayana takpi tambiri angang sing matik chaba miyoi amo oina nabagi damakta personality development gi class transport ki